Manipur Circle News ki maikai dagi mayam mataram na oksari Moirang thamna pokpida class 9 khakta tamlibi nupi macha ama imungda thouri yanduna siraga leramle Bisnupur district ki Moirang police station akonba thamna pokpi makha lekai da class 9 khakta tamlibi masa gi chahitra mari irom tamak ngairibi nupi macha ama masama ke imungda thouri yalaga siduna leramle hairi laikhidraba nupi macha adu gi maming ranibala mahak ki apokpana sanapati da thabak suba chatkhi aduga mamana laukumba चटखिरिंगै gi matamda nungaitaba thodok adu thokibani hari sahi nauribi nupi macha aduna thouri yankibagi sapsaba maramdumakti khangmangamdri police nasu hiramasi gi matangda thejilli haibadagi henna karigumba wafam amata phongdorokpa leitri adumakpu sahi nauribi nupi macha aduna thouri yankibagi maramadu kanagumba mioi amana natai chadaba video clipping ama thadorokpaga loinana mari leinaramgadra haibagi chingnaba amadi leinari Hiramasi ki matang da police na so FIR ama lokatuna natai sadaba video footage adu kanana thadorok pono haiba thejinba haukre misi adu ki matang da mara leiba mioi sing phau hairaduna Bisnupur district ki thamna pokpi da leiba LCM high school ki mahiru singna ngasi thamna pokpi kaithel da wakat mi phama pangthokre misi asi ki matang da sem ki ba JAC ki maikai da ki paumi sing da haiki madudi video adu bu upload tawrakhiba mioi adu August kunmanga phawbada thidokuna asengba puthokadabani karigumba lengak na hairiba matam asi phawbagi manungda senariba mioi adu thidokuna asengba puthoktaba tarabadi JAC na lebak miyamga khusamnaraga makhal makha kya ge kan makhongjang jangsinaba sem sare makha taba pawda Amit Shah na hairi Manipur da Iraang leitre tangduleitaba hanjilaklagani Sahi ani helaklaba Manipur ki Iraang hojikti leitre athuba matamda tangduleitaba phibam da hanjilaklagani haibagi thajaba lei haina Union Home Minister Amit Shah na phongdokre Kerala gi Kochi da pangthokpa Manorama News Conclave 2025 da ngarang Union Home Minister na wafam asi phongdokibani kumjale singani taramari da Narendra Modi na lusingba NDA gi laingak lakhraba matungda India gi politics ta anoba yawolama lakpa haukhre haina Palladuna mahakna haiki Manipur da Iraang thoklingai BJP gi lengak matamda ban strike amadi kangluk ki Iraang amata laikhide adubu court ki yathang amana maram oiraga Manipur da kangluk ki Iraang tholakhibani opposition da leiriba party na Manipur da lengak paikhiba matamda so kangluk ki Iraang adumak thokhi mamang da kangluk ki Iraang thokhiba matamda sahi ama makhaidagi ani makhai phawba sangna waroisin puraknaba honakhi hojikti Manipur da ingtappa phibam leire Ministry of Home Affairs na yengthinariba kanglup ani gi mihut sing unaduna tongan ba wari sanana ba haukhre atuba matamda mausa gi phibam hanjilaklagani haibagi thajaba leire Manipur da thokliba Iraang asi lining ga mari lenade kanglup ki oiba Iraang ni haina palladuna mahana haiki awangno port state singi oina hojik phawbada agreement kun hena kudek pinakre maduna maram oiraga miwile sing tara hena khulai thadokduna mausa gi punsida hanjilakle ingtappa poroknabagi wari sanaba haiba sida khulai hana thadok hanba mathau tai wari sanasi hairabadi khulai paiduna lan horiba singna khulai hana thadokduna framework semlaga ingtappa poroknabagi wakhalonda wari sanagadabani hojik lan horiba singna khulai thadokduna mausa gi punsida hanjilana balengak na thorang kya laukhatli hainasu maana makha tana phongdokhi Kanglup Phurupta Yumpham Oiraga State Semba Yaroi RN Rabina Hairi Lebak asi ko oina Kanglup Phurupta Yumpham Oiraga State Semba Yaroi haina Indo Naga Pitstocki interlocutor oiramba hojikna Tamil Nadu gi governor oiriba RN Rabina phongdokre August 18 da Delhi University gi Vice Legal Lords ta pangthokibai nimit nini gi oiba Sima Bimars haina mingthonba international conference hodokpa gi thoramda mano wafam ase phongdokibani India hairiba lebak ase Kanglup Phurup kyana khunda minaduna leiraklaba lamdamni haina palladuna magna hai Kanglup Phurup ki mingda yumpham oiraga anoba state semba yaroi India gi awangnong pok lamdamda mapa lebak tagi mitop kya changchilakliba ase hingnabagi lambi thiraga changlakpa nate lebak asibu machet kaya thokna thukainabagi pandamda mitop sem changlakpani West Bengal Assam amasung awangnong pokki atai state singda mitop kya lepa leitana changchilakliba asina maram moiraga aruba phibam ama mayuknarakle lebak ya punma saktam ngakpa haiba si mepum khudimaki khwaidagi maru oiba thautangni India na ningtamba phangkiba matam adudagi hauna
leibak asida mitop sangsilakpagi wathok leirakle tangkak naina pankhiba leibak singnasu awang nongpok lamdambu arapa mafamni haina nathaiduna thambagi mawong ama uba phangkhi ning tamlaba matungda miyamna leibak asigi ngangphai ngakpagi thodang lanmi singda sinna thokhi awang nongpok lamdamda mapa leibaktagi mitop kya sangsilakpagi wathok asi taraina lawba chumde awang nongpok lamdamda khundariba miyambu leibak asigi atei mafamda khundariba miyamga hiram kayada manade haibagi mawongda naitom inthoktuna thambagi mawong ama uba phangi asigumba wakhalon amadi mityeng asina maram oiraga awang nongpok lamdamgi miyoi sing amasung leibaki atei mafamsingda leiriba miyamgi marakta muknabagi mawong ama lakle hainasu mahakna phongdokhi